ngasi ki topic si yam interesting organic khali thumbnail yengba du ka title yengba du sem khamir lagni madu kai na kanda akoi gi lari ba koi gi natural satellite oriba moon se karigumba ani surumba taragati haiba seni yam interesting organic khali yengminasi adu kai na kan akoi na bham saratraga su adum fact wana koi na khanga da karigumba ani chu taragadi koi na khange madu kai no akoi gi night time si kadaroni would be kadoba mas brighter orane order me sigi thakta lakane ani chuta tha ani chuta raga di mun ani chuta di soina brighter or kani sim khona khanga poni adu bu ke dawi amarom da koi gi star gazers koi gi thawai misa ki maram di adi thawai misa bu thawai tan yengjari ba thijali ba lorena astronomer sing da di amarom da bad news ama oidori bane maram di mokoi da di tha lari ba koi gi mun ama si phawba masi maram da thejim ba si loidri bani ani sujal taragadi sigai pot ama means kitang moidadi awaba mo orakani means astronomer singtadi bad news haiba soidana oirakani hai number 2 point number 1 ni number 2 adu mathang dana kai lakani akoina khangi madi kaina akoi gi samudra si laiba paklaba ipang samudra sigi laiba tide ithat singje kanan ohelakpano moon ki gravitational force tuna pirakpa effect aduna maram oraga koi tide asi thoibane aduna moon ama khaksina bo asuk lakraba moon ama khaksina bo asuk tamthiba tide chi piriban karima ani surok taragadi means moon ani sigi gravitation force ani amplify taraga means punsina khiba taragadi akhoi gi yam ka henba huge tide ama soidana semakani masina kaida karakani akhoi gi sea source sing sida khundari ba lairiba koi ngami oiba yai ani koi gi khundariba people sing da soisan solakani masida natana koi gi samudra gi koi gi laiba ithat sing sida koi gi sports amo ina sanane koi surfers kambu sing koi gi surfer kambu sing sida su effects soidana lakani moiju mokoi gi thoitan sanari ba masana surf tawbadu ngamoi doribani ani sida effect lakpa je koina third point da thamse moon ani karigumba surokpa taragadi madugi lakadabi effect sing duni me anu thamjaribsi aroibada akoi khangnare modi kaino moon masing helai koi solar eclipse thokpagi number of solar eclipse soidana hengalakadoriban bera karakadoini ko sina koina number 4 da thamsi aduga koina hypothetically haitare means not real kon virtual oina koi kanoni yengsi modi kaino haikanda karigumba moon anise kolai tonaraba karigumba moon anise kolai tonab taraba makoi degi tholokpa atoi kai khoi gi debris sing se ke dorokani tholokpa atoi kai ji kaino moi gravity lan thoga khoi gi earth ki atmosphere lanjalak pasu yare masina kai dorni khoi gi leiriba miyoi ba khoi gi jati sida hingbada impossible oibagi thak da akai ba pirakani our living ke dorokani would be kai lakani impossible lakani si kakini da imam thamjning budi som mayam su khangnar bu ngakani but sum thoina khanjalu da bhai bado karigumba ani suramba taragadi suba taragadi haiba sum concept to ni si oiba yai haiba lakada ba magi oi oropya ba effect sing adoni mayam interest library makata video sing athang mathang thaga charake mayam na pama topic tu su soina thamira mangsi di matang se lo sinjarage again thanks for watching